Hello ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯉꯥꯉꯣꯝ ꯑꯅꯤꯃ ꯕ꯭ꯂꯣꯛ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯨ ꯃꯌꯥꯝ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯤꯗꯤ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯕ꯭ꯂꯣꯛ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯗꯣ ꯃꯌꯥꯝ ꯁꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯌꯥꯏꯉꯪꯁꯦ ꯑꯩꯈꯣꯏꯒꯤ ꯑꯊꯥꯕ ꯌꯥꯏꯉꯪꯅꯤ ꯑꯗꯣ ꯌꯥꯏꯉꯪꯒꯤ ꯇꯥꯟꯗꯣꯛꯏꯅꯦꯕ ꯄꯄꯥꯅ ꯇꯥꯅ ꯂꯣꯏꯔꯝꯃꯦꯕ ꯑꯗꯨꯗꯣ ꯈꯔꯈꯛ ꯋꯥꯠꯄꯗꯣ ꯑꯩꯒ ꯃꯃꯥꯒꯅ ꯇꯥꯟꯗꯣꯛꯏꯅꯦꯕ ꯄꯄꯥꯅ ꯇꯥꯜꯂꯔꯣꯏ ꯍꯥꯏꯅ ꯇꯧꯔꯝꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯌꯥꯏꯉꯪꯁꯦ ꯂꯤꯛꯏ ꯆꯍꯤ ꯑꯃ ꯆꯥꯕꯒꯤ ꯑꯣꯏ ꯍꯥꯏꯅꯅꯦ ꯑꯩꯈꯣꯏꯅ ꯈꯔ ꯆꯪꯈꯥꯏꯔꯒ ꯇꯥꯜꯂꯤꯅꯦꯕꯀꯣ ꯌꯥꯏꯉꯪꯁꯦ ꯑꯗꯨꯒ ꯃꯌꯥꯝ ꯌꯥꯏꯉꯪꯁꯦ ꯈꯔ ꯇꯥꯜꯂꯒ ꯈꯔ ꯊꯝꯃꯦꯕꯀꯣ ꯈꯔꯁꯤꯅ ꯃꯊꯪ ꯆꯍꯤꯒꯤꯅꯦꯅ ꯍꯥꯏꯌꯦꯕꯀꯣ ꯅꯧꯔꯤ ꯍꯥꯏꯅ ꯃꯅꯨꯡꯗ ꯅꯧꯔꯤ ꯑꯗꯨꯅ ꯈꯔꯗꯨ ꯁꯤ ꯄꯔꯦꯡꯁꯤꯃ ꯇꯥꯜꯂꯒ ꯑꯇꯩ ꯑꯇꯩ ꯇꯥꯟꯗ꯭ꯔꯦꯕ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯆꯥꯝꯗꯣꯏꯅꯦ ꯍꯧꯖꯤꯛ ꯐꯖꯅ ꯆꯥꯝꯊꯣꯛꯑꯒꯅꯦ ꯁꯣꯏꯔꯒ ꯐꯧꯗꯣꯛꯇꯣꯏꯅꯦꯕ ꯑꯗꯨꯒ ꯆꯍꯤ ꯑꯃꯒꯤ ꯑꯩꯈꯣꯏꯒꯤ ꯆꯥꯅꯕꯗꯤ ꯑꯣꯏꯍꯧꯗ꯭ꯔꯕꯅꯤ ꯁꯤꯁꯤꯅ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯆꯥꯝꯈꯤꯒꯦ ꯑꯃꯨꯛꯇ ꯃꯌꯥꯝ ꯂꯣꯏꯔꯛꯀꯗꯣꯔꯦ ꯊꯨꯝꯃꯣꯛ ꯑꯃꯗꯤ ꯂꯣꯏꯔꯦꯕꯀꯣ ꯑꯗꯨꯗꯣ ꯑꯩ ꯑꯁꯤꯅ ꯑꯣꯏꯅ ꯇꯛꯑꯒ ꯆꯥꯝꯃꯦ ꯏꯟꯁꯤꯅ ꯑꯣꯏꯅ ꯇꯛꯑꯒ ꯁꯤꯅ ꯑꯣꯏꯅ ꯐꯔꯦ ꯍꯥꯏꯅ ꯁꯤ ꯆꯥꯝ ꯂꯩꯕꯁꯤꯅ ꯚꯤꯗꯤꯑꯣ ꯅꯝ ꯂꯩꯕꯁꯤꯅ ꯃꯤꯒꯤ ꯂꯥꯏꯐꯁꯨ ꯌꯥꯎꯕ ꯉꯝꯗ꯭ꯔꯦ ꯉꯁꯤꯗꯤ ꯏꯆꯦꯕꯦꯟꯆꯥꯁꯨ ꯂꯥꯏꯐ ꯇꯧꯔꯝꯒꯅꯤ ꯃꯥꯒꯤ ꯂꯥꯏꯐꯁꯨ ꯌꯥꯎꯕ ꯉꯝꯗ꯭ꯔꯦ ꯁꯤꯅ ꯍꯥꯟꯅ ꯇꯛꯑꯝꯃꯤꯅꯦꯕ ꯑꯗꯣ ꯑꯩ ꯈꯨꯠ ꯑꯃ ꯃꯣꯕꯥꯏꯜ ꯄꯥꯏꯕꯁꯤꯒ ꯇꯛꯄ ꯉꯝꯗ꯭ꯔꯦ ꯁꯤꯗꯩꯁꯤꯗ ꯆꯥꯝꯃꯅꯤꯁꯦ ꯌꯥꯝ ꯆꯥꯝꯃ ꯂꯣꯏꯔꯦ ꯑꯗꯨ ꯁꯤꯅꯤ ꯁꯣꯝꯗ ꯊꯨꯝꯃꯣꯛꯇꯁꯨ ꯈꯔ ꯆꯥꯎꯔꯦ ꯆꯥꯝꯃ ꯂꯣꯏꯔꯒ ꯅꯨꯡꯊꯤꯟ ꯌꯧꯔꯒꯗꯤ ꯑꯩ ꯕꯖꯥꯔꯗ ꯑꯃꯨꯛ ꯆꯠꯂꯦꯕ ꯕꯖꯥꯔꯗ ꯍꯥꯏꯕꯗꯤ ꯕꯥꯁꯀꯥꯅꯤꯗ ꯆꯠꯂꯨꯕꯅꯦ ꯕꯥꯁꯀꯥꯅꯤꯗ ꯑꯩꯒꯤ ꯑꯙꯥꯔ ꯀꯥꯔꯗ ꯁꯦꯝꯕꯒꯤ ꯆꯠꯄꯅꯦꯕ ꯑꯙꯥꯔ ꯀꯥꯔꯗ ꯀꯔꯦꯛꯁꯟ ꯇꯧꯕꯒꯤ ꯆꯠꯄꯅꯤ ꯃꯌꯥꯝ ꯃꯤꯗꯣ ꯁꯨꯝ ꯅꯥꯀꯟ ꯆꯠꯈꯤꯑꯕ ꯚꯤꯗꯤꯑꯣ ꯅꯝꯕꯇꯅ ꯉꯁꯥꯏ ꯂꯩꯔꯤꯗꯣ ꯃꯣꯏ ꯆꯠꯈꯤꯉꯩꯗ ꯉꯥꯏꯍꯥꯛ ꯅꯝꯍꯧꯔꯒꯦ ꯍꯥꯏꯅ ꯁꯦꯝꯕ ꯂꯣꯏꯔꯦꯕꯀꯣ ꯍꯧꯖꯤꯛ ꯀꯥꯟꯗꯗꯤ ꯃꯌꯥꯝ ꯒꯥꯔꯤ ꯊꯧꯗꯣꯏꯅꯤꯅ ꯕ꯭ꯂꯣꯛ ꯐꯖꯅ ꯅꯝꯕ ꯉꯝꯃꯔꯣꯏ ꯃꯌꯥꯝ ꯒꯥꯔꯤ
ꯋꯥꯔꯤ ꯂꯦꯞꯄꯒ ꯉꯥꯏꯍꯥꯛ ꯉꯝꯃꯤꯅꯤ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯁꯦ ꯄꯣꯂꯥꯔ ꯕꯣꯟ ꯆꯠꯂꯝꯗꯥꯏꯒꯤ ꯚꯤꯗꯤꯑꯣꯅꯤ ꯑꯩꯒꯤ ꯑꯙꯥꯔ ꯀꯥꯔꯗ ꯁꯦꯝꯕꯗꯤ ꯂꯣꯏꯔꯦꯕ ꯑꯗꯨꯗꯣ ꯍꯧꯖꯤꯛ ꯒꯥꯔꯤ ꯊꯧꯔꯒ ꯂꯥꯛꯑꯦ ꯑꯩ ꯀꯔꯤꯝ ꯂꯩꯔꯛꯇ꯭ꯔꯦ ꯁꯨꯝ ꯑꯉꯥꯡꯁꯨ ꯇꯨꯝꯍꯧꯕꯅꯤꯅꯅꯦ ꯑꯉꯥꯡꯁꯨ ꯍꯧꯒꯠꯂꯝꯃꯅꯤ ꯍꯧꯒꯠꯂꯒ ꯑꯃꯨꯛ ꯑꯩ ꯂꯩꯇ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯕ ꯀꯩꯁꯨꯕꯨꯗꯤ ꯇꯧꯔꯣꯏ ꯃꯃꯥ ꯍꯣꯏ ꯂꯩꯕꯅꯤꯅ ꯑꯗꯨꯁꯨ ꯁꯨꯝ ꯅꯨꯡꯉꯥꯏꯇꯦ ꯇꯨꯝꯃꯝꯃꯒ ꯊꯥꯗꯣꯛꯑꯝꯃꯒ ꯂꯥꯛꯄꯗ ꯍꯧꯒꯠꯂꯒ ꯑꯩ ꯂꯩꯇꯕ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯅ ꯃꯌꯥꯝ ꯑꯩ ꯀꯩꯁꯨꯝ ꯂꯩꯔꯛꯇ꯭ꯔꯦ ꯑꯗꯣ ꯉꯥꯏꯍꯥꯛ ꯂꯦꯞꯄ ꯃꯌꯥꯝ ꯑꯁꯤꯅ ꯄꯣꯂꯥꯔ ꯕꯣꯟ ꯌꯧꯔꯒ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯑꯃ ꯗꯨꯀꯥꯟ ꯐꯝꯃꯤꯑꯕ ꯑꯗꯨꯒꯤ ꯗꯨꯀꯥꯟꯗꯨꯒꯤ ꯑꯩꯅ ꯈꯨꯖꯤ ꯌꯦꯡꯉꯛꯄꯅꯤ ꯑꯗꯣ ꯈꯨꯖꯤꯁꯦ ꯂꯧꯗꯤ ꯂꯧꯔꯛꯇ꯭ꯔꯦ ꯑꯗꯨ ꯃꯌꯥꯝ ꯂꯝꯕꯦꯟ ꯆꯠꯄꯩ ꯚꯤꯗꯤꯑꯣꯗꯤ ꯀꯥꯞꯄ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯅꯨꯡꯐꯧꯖꯧꯔꯦꯕ ꯑꯗꯣ ꯅꯨꯡꯐꯧꯒꯤ ꯚ꯭ꯌꯨꯁꯦ ꯃꯌꯥꯝꯗ ꯑꯝꯇꯪ ꯌꯦꯡꯍꯜꯂꯛꯀꯦ ꯑꯗꯨ ꯃꯌꯥꯝ ꯅꯨꯡꯐꯧꯖꯔꯕꯅꯤꯅ ꯌꯨꯝ ꯌꯧꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯗꯣ ꯌꯨꯝ ꯌꯧꯔꯒ ꯑꯃꯨꯛ ꯏꯆꯥꯅꯨꯄꯤꯒꯤ ꯃꯦꯒꯤ ꯍꯧꯔꯒ ꯄꯤꯖꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯃꯦꯒꯤ ꯍꯧꯔꯝꯃꯦ ꯑꯗꯣ ꯏꯆꯥꯅꯨꯄꯤ ꯀꯧꯕꯒꯤ ꯑꯃꯨꯛ ꯂꯥꯛꯏꯕ ꯑꯗꯣ ꯃꯄꯥꯟ ꯊꯣꯛꯂꯛꯄ ꯊꯥꯁꯦ ꯌꯥꯝ ꯐꯖꯅ ꯂꯩꯔꯝꯃꯦ ꯑꯗꯣ ꯊꯥꯁꯤꯃꯨꯛ ꯉꯥꯏꯍꯥꯛ ꯃꯇꯦꯛ ꯑꯃ ꯑꯩꯅ ꯀꯥꯞꯄꯦ ꯊꯣꯏꯕꯤꯅꯣ ꯂꯥꯛꯑꯣ ꯁꯤ ꯂꯥꯛꯑꯣ ꯃꯦꯒꯤ ꯆꯥꯔꯒ ꯂꯥꯛꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯊꯤꯜꯂꯝꯃꯣ ꯂꯥꯛꯑꯣ ꯑꯗꯣ ꯊꯤꯜꯂꯝꯃꯣ ꯂꯥꯛꯑꯣ ꯒꯥꯔꯤ ꯂꯥꯛꯑꯅꯤ ꯆꯣ ꯆꯣ ꯃꯦꯒꯤ ꯆꯥꯗꯣꯏꯕꯀꯣ ꯀꯅꯥ ꯂꯥꯛꯑꯣ ꯏꯆꯥꯅꯨꯄꯤ ꯃꯦꯒꯤ ꯄꯤꯖꯒꯦ ꯇꯧꯔꯤꯕꯀꯣ ꯑꯩ ꯀꯩꯅꯣ ꯇꯧꯕꯗꯒꯤ ꯍꯜꯂꯛꯑꯦ ꯅꯪ ꯈꯨꯕꯨ ꯆꯠꯄꯩ ꯇꯦꯡꯀꯣꯠ ꯄꯨꯔꯛꯀꯦꯁꯨ ꯇꯦꯡꯀꯣꯠ ꯄꯨꯔꯛꯑꯣ ꯁꯅꯥ ꯅꯝꯕꯔꯣ ꯑꯩ ꯋꯥꯏ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯏꯆꯥꯅꯨꯄꯤ ꯃꯦꯒꯤ ꯉꯥꯏꯍꯥꯛ ꯏꯜꯂꯒꯦꯕꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯃꯦꯒꯤ ꯄꯤꯖꯕ ꯂꯣꯏꯔꯒ ꯉꯥ ꯈꯔ ꯂꯩꯍꯧꯔꯦꯕ ꯉꯁꯥꯏ ꯑꯗꯣ ꯉꯥꯁꯤꯃꯨꯛ ꯄꯄꯥ ꯁꯦꯝꯕ ꯉꯝꯃꯔꯣꯏ ꯑꯩꯉꯣꯟꯗ ꯁꯦꯝꯃꯣ ꯍꯥꯏꯅ ꯍꯥꯏꯔꯦꯕ ꯑꯗꯣ ꯑꯩꯅ ꯀꯥꯇꯤꯅ ꯑꯣꯏꯅꯅꯦ ꯃꯆꯤ ꯂꯣꯏ ꯆꯞꯄꯦ ꯀꯥꯇꯤꯅ ꯆꯞꯄꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯝꯃꯦ ꯃꯌꯥꯝ ꯉꯥ ꯁꯦꯝꯕꯒꯤ ꯁꯨꯃꯥꯏꯅ ꯆꯞꯄꯒꯤꯗꯤ ꯀꯥꯇꯤꯁꯤꯅ ꯑꯣꯏꯅ ꯅꯨꯡꯉꯥꯏꯔꯦ ꯊꯥꯡꯗꯒꯤꯗꯤ ꯑꯗꯣ ꯑꯁꯤꯁꯦ ꯑꯩꯅ ꯁꯨꯝ ꯁꯦꯝꯃꯝꯃꯦ ꯉꯥꯇꯦꯟꯁꯦ ꯁꯤ ꯉꯥꯇꯦꯟ ꯀꯧꯔꯤꯑꯕ ꯑꯗꯨꯗꯣ ꯉꯥꯇꯦꯟꯁꯦ ꯅꯨꯡꯊꯤꯟꯗ ꯌꯣꯟꯕ ꯂꯥꯛꯄꯅꯤ ꯅꯨꯡꯊꯤꯟꯗ ꯂꯧꯍꯧꯕꯅꯤ ꯉꯁꯥꯏ ꯈꯣꯡꯗ꯭ꯔꯨꯝ ꯊꯣꯡꯕ ꯇꯦꯡꯀꯣꯠ ꯑꯃ ꯌꯦꯡꯉꯣ ꯑꯩ ꯆꯥꯗꯦ ꯉꯁꯥꯏ ꯏꯟꯖꯥꯡ ꯉꯔꯥꯡ ꯌꯦꯟ ꯊꯣꯡꯕ ꯈꯔ ꯈꯥꯛꯑꯝꯃꯦ ꯑꯗꯨꯒ ꯆꯥꯔꯦ ꯉꯔꯥꯡꯒꯤ ꯌꯦꯟ ꯊꯣꯡꯕ ꯈꯔ ꯈꯥꯛꯑꯝꯃꯦꯕ ꯑꯗꯨꯒ ꯆꯥꯔꯦꯕ ꯆꯥꯗꯦꯕ ꯉꯁꯥꯏꯒꯤ ꯈꯣꯡꯗ꯭ꯔꯨꯝ ꯁꯣꯅꯤꯌꯥ ꯉꯔꯥꯡ ꯄꯤꯔꯛꯄꯗꯣ ꯑꯗꯨꯒ ꯆꯥꯔꯦꯕ ꯉꯥꯒ ꯆꯥꯒꯗ꯭ꯔꯣ ꯑꯉꯥꯡꯒ ꯆꯥꯔꯒꯦꯔꯣ ꯈꯣꯡꯗ꯭ꯔꯨꯝꯒ ꯆꯥꯒꯗ꯭ꯔꯣ ꯅꯪ ꯍꯣꯔꯦꯟ ꯆꯥꯔꯅꯤ ꯑꯗꯨꯕꯨꯗꯤ ꯉꯥ ꯊꯣꯡꯉ ꯆꯥꯎꯅ ꯉꯥꯗꯣ ꯆꯥꯎꯅ ꯑꯗꯨꯝ ꯇꯧꯔꯣ ꯑꯩꯗꯤ ꯀꯩꯝ ꯀꯥꯏꯗꯦ ꯐꯔꯦ ꯑꯩ ꯆꯨꯝꯊꯣꯡ ꯑꯃ ꯈꯤꯇꯪ ꯊꯣꯡꯉꯦ ꯑꯩ ꯏꯔꯣꯟꯕ ꯆꯥꯔꯒꯦ
ꯃꯌꯥꯝ ꯕꯖꯥꯔꯗꯩ ꯍꯜꯂꯛꯄꯗꯀꯣ ꯑꯁꯤꯁꯦ ꯂꯩꯔꯛꯑꯦꯕ ꯁꯤ ꯑꯆꯥꯄꯣꯠꯁꯦ ꯂꯩꯔꯛꯑꯦꯕ ꯑꯗꯣ ꯃꯌꯥꯝ ꯑꯁꯤꯃꯨꯛ ꯉꯥꯏꯍꯥꯛ ꯆꯥꯔꯒꯦ ꯄꯣꯇꯦꯇꯣ ꯁ꯭ꯄꯥꯏꯁꯤ ꯕꯤꯁꯀꯤꯠ ꯆꯥꯏꯀꯣ ꯑꯗꯣ ꯑꯁꯤꯃ ꯆꯥꯔꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯁꯤꯅ ꯅꯦꯛꯁ ꯃꯣꯔꯅꯤꯡꯒꯤ ꯚꯤꯗꯤꯑꯣꯅꯦꯕꯀꯣ ꯑꯗꯨꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯒ ꯑꯅꯧꯕ ꯐꯪꯅꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯄ꯭ꯂꯤꯖ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯅꯨꯡꯁꯤꯕꯤꯔꯒꯅ ꯁꯤꯌꯔꯁꯨ ꯇꯧꯕꯤꯔꯝꯃꯣ ꯑꯗꯣ ꯃꯌꯥꯝ ꯑꯁꯤꯅ ꯉꯔꯥꯡꯒꯤ ꯖꯥꯏꯉꯪꯗꯨꯅꯦꯕꯀꯣ ꯖꯥꯏꯉꯪꯁꯦ ꯃꯃꯥꯅ ꯂꯣꯏꯅ ꯐꯧꯔꯒ ꯀꯩꯅꯣ ꯇꯧꯔꯒꯅꯦ ꯁꯣꯏꯔꯒ ꯐꯧꯈ꯭ꯔꯦꯕ ꯁꯤꯗꯤ ꯑꯩ ꯑꯃꯠꯇ ꯌꯥꯎꯍꯧꯗ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤꯁꯨ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ